ꯂꯤꯇꯥꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯔꯛꯄ ꯊꯦꯡꯅꯔꯦ ꯑꯣꯖꯥ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯄꯨꯈꯠꯆꯔꯛꯀꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯄꯨꯜꯂꯒ ꯅꯝꯗꯨꯅ ꯂꯝ ꯂꯧꯁꯤꯟꯅꯅꯕ ꯑꯇꯝꯅꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯛꯄ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯅ ꯂꯧꯏ ꯍꯥꯏꯅ NSNINꯅ ꯐꯣꯡꯗꯣꯔꯛꯄ ꯑꯗꯨꯒ MLA ꯂꯦꯠꯆꯃꯥꯡꯅ ꯐꯣꯡꯗꯣꯔꯛꯄꯗꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯅꯠꯇꯦ ꯃꯤꯑꯣꯏ ꯈꯔꯒꯤ ꯋꯥꯊꯣꯛꯅꯤ ꯑꯗꯨꯒ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯄꯗꯅ ꯂꯤꯇꯥꯟ ꯃꯈꯥ ꯇꯥꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯣꯖꯥ ꯍꯧꯖꯤꯛ ꯊꯧꯗꯣꯛꯁꯤꯒ ꯃꯔꯤ ꯂꯩꯅꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯠꯁꯨ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯂꯩꯔꯤꯕ ꯄꯥꯎꯁꯤꯗ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯦ ꯀꯔꯤ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯉꯦ ꯑꯩ ꯊꯝꯖꯒꯦ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯂꯤꯇꯥꯟ ꯀꯣ ꯂꯤꯇꯥꯟ ꯑꯩꯈꯣꯏꯒꯤ ꯎꯈ꯭ꯔꯨꯜꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯄꯤꯁ ꯁꯥꯟꯇꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯝꯗꯝ ꯑꯃꯅꯤꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯏꯪ ꯑꯁꯥꯒꯤ ꯈꯟ ꯀꯥꯏꯅ ꯂꯩꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯝꯃꯔꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯦ ꯍꯥꯏ ꯌꯥꯔꯦ ꯃꯤꯁꯦ ꯍꯦꯛ ꯀꯥꯂꯦꯟ ꯊꯥ ꯃꯇꯝꯗꯗꯤ ꯑꯏꯪ ꯑꯁꯥ ꯆꯞ ꯃꯥꯟꯅꯩꯅ ꯎꯈ꯭ꯔꯨꯜꯁꯦ ꯐꯥꯎ ꯆꯠꯇꯅ ꯃꯤꯒꯤ ꯑꯆꯧꯕ ꯇꯨꯔꯤꯁꯀꯤ ꯁꯦꯟꯇꯔ ꯑꯃ ꯑꯣꯏꯗꯅ ꯁꯝꯃꯔ ꯀꯦꯄꯤꯇꯦꯜꯅꯤ ꯍꯥꯏꯕ ꯌꯥꯔꯦ ꯃꯅꯤꯄꯨꯔꯒꯤꯀꯣ ꯑꯗꯨꯕꯨ ꯍꯥꯏ ꯂꯩꯔꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯏꯪꯅ ꯆꯤꯛꯄ ꯈꯔ ꯍꯟꯖꯤꯟꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯁꯥꯟꯇꯤ ꯃꯅꯤꯄꯨꯔ ꯏꯔꯥꯡꯁꯤ ꯅꯝꯊꯔꯛꯑꯦ ꯍꯥꯏꯕ ꯃꯇꯝꯗꯅ ꯏꯔꯥꯡ ꯑꯃꯠꯇ ꯊꯣꯛꯂꯛꯀꯅꯦꯕ ꯏꯔꯥꯡ ꯍꯦꯛꯇ ꯊꯣꯛꯂꯛꯀꯅꯦꯕ ꯂꯩꯇꯥꯗꯅꯕ ꯍꯣꯠꯅꯕꯒꯤ ꯐꯤꯕꯝ ꯑꯃ ꯀꯅꯥ ꯈꯨꯠ ꯍꯩ ꯆꯤꯟꯕ ꯑꯃꯅ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯑꯩꯈꯣꯏ ꯊꯤꯗꯣꯛꯄ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯅꯍꯥꯟ ꯌꯦꯡꯉꯨ ꯎꯈ꯭ꯔꯨꯜꯒꯤ ꯂꯤꯇꯥꯟꯗ ꯊꯣꯛꯏꯕꯗꯨ ꯃꯣꯏ ꯃꯁꯦꯟ ꯍꯧꯖꯤꯛ ꯑꯣꯅꯔꯦꯕꯜ MLA ꯑꯩꯈꯣꯏꯒꯤ ꯂꯦꯠꯆꯃꯥꯡ ꯀꯣ ꯍꯧꯈꯤꯕꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯗꯨꯒꯨꯝꯕ ꯂꯩꯕ ꯅꯠꯇꯦ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯑꯣꯏꯕ ꯏꯔꯥꯡ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤ ꯄꯨꯔꯛꯇ ꯍꯥꯏꯅ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯂꯥꯎꯊꯣꯛꯄꯤꯔꯒ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ ꯍꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯀꯩꯁꯨ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯔꯦ ꯑꯗꯩ NSNINꯅ ꯍꯥꯏꯔꯒꯗꯤ ꯃꯣꯏꯅ ꯃꯁꯤ ꯑꯩꯈꯣꯏ ꯅꯥꯒꯥ ꯅꯦꯁꯟꯗ ꯁꯤꯡꯅꯔꯛꯇꯅ ꯃꯣꯏꯅ ꯆꯠꯊꯔꯛꯄ ꯑꯩꯈꯣꯏꯒꯤ ꯅꯦꯅ ꯍꯥꯏꯔꯤꯑꯕ ꯁꯨꯃꯥꯏꯅ ꯂꯩꯉꯥꯛ ꯄꯥꯏꯕꯤꯔꯤꯕ ꯌꯥꯎꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ MLA ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯕ ꯑꯃ ꯑꯗꯒꯤ NSNINꯅ ꯍꯥꯏꯕ ꯑꯃ ꯃꯣꯏ ꯋꯥꯁꯤ ꯃꯥꯟꯅꯗ꯭ꯔꯤꯑꯕ NSNINꯅ ꯍꯥꯏꯔꯤꯗꯤ IMNꯁꯤ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤ ꯅꯦꯁꯟꯗ ꯑꯩꯈꯣꯏ ꯂꯥꯟꯗꯥꯔꯛꯄꯅꯤ ꯍꯥꯏꯔꯤꯑꯕ ꯃꯣꯏ ꯇꯁꯦꯡꯅ ꯂꯥꯟꯗꯥꯔꯛꯄꯅꯤ ꯍꯥꯏꯔꯤꯑꯕ ꯑꯗꯨꯒ ꯅꯥꯒꯥꯒꯤ ꯂꯝ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕꯁꯨ ꯍꯥꯏꯔꯤꯑꯕꯀꯣ ꯑꯗꯨꯅꯗꯤ ꯑꯩꯅ ꯌꯥꯝ ꯊꯨꯅ ꯄꯟꯖꯕ ꯑꯃ ꯂꯩꯌꯦ ꯑꯩ ꯄꯟꯅꯤꯡꯗ꯭ꯔꯕꯅꯤ ꯃꯅꯤꯄꯨꯔꯗꯗꯤ ꯃꯩꯇꯩꯒꯤ ꯂꯝꯅꯤ ꯍꯥꯏꯕ ꯅꯥꯒꯥꯒꯤ ꯂꯝꯅꯤ ꯍꯥꯏꯕ ꯀꯨꯀꯤꯒꯤ ꯂꯝꯅꯤ ꯍꯥꯏꯕ ꯃꯩꯇꯩ ꯄꯥꯉꯜ ꯂꯝꯅꯤ ꯍꯥꯏꯕ ꯂꯩꯇꯦꯕ ꯄꯨꯝꯅꯃꯛ ꯑꯃꯠꯇꯒꯤ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯂꯤꯇꯥꯟꯒꯤ ꯊꯧꯗꯣꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯨꯝ ꯑꯃꯗ ꯃꯥꯟꯅꯗ꯭ꯔꯤꯑꯕ ꯑꯗꯨ ꯃꯁꯤꯗ ꯀꯅꯥꯅ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕ ꯌꯥꯎꯔꯤꯅꯣ ꯍꯥꯏꯕꯁꯤ ꯊꯤꯗꯣꯛꯄ ꯇꯥꯏꯕ ꯌꯥꯝꯅꯉꯩꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯇꯥꯟꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯛꯇ ꯍꯨꯟꯅꯗꯅ ꯂꯩꯔꯦ ꯑꯗꯒꯤ ꯃꯣꯏ ꯖꯨꯝꯃꯩ ꯊꯥꯅꯔꯛꯑꯦꯀꯣ ꯖꯨꯝꯃꯩ ꯊꯥꯗꯅ ꯅꯣꯡꯃꯩꯁꯦ ꯄꯣꯇꯣꯛ ꯑꯩꯈꯣꯏ ꯀꯕꯣꯛ ꯀꯣꯛꯇꯨꯅ ꯀꯥꯞꯅꯔꯛꯑꯦꯕ ꯑꯗꯨꯅꯗꯤ ꯑꯟꯋꯥꯟꯇꯦꯠ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯥꯏꯟꯅ ꯌꯥꯗꯕ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯈꯪꯅ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯐꯝ ꯅꯨꯡꯉꯥꯏꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯏꯁꯇꯦꯠ ꯐꯣꯔꯁ ꯑꯇꯩ ꯐꯣꯔꯁ ꯃꯌꯥꯝꯅ ꯑꯗꯒꯤ ꯏꯟꯗꯤꯌꯥ ꯒꯃꯦꯟꯒꯤ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯉꯒꯅ ꯍꯦꯂꯤꯀꯣꯞꯇꯔ ꯄꯥꯏꯁꯤꯟꯗꯅ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯊꯣꯝꯖꯤꯟꯗꯅ ꯑꯗꯨ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯀꯔꯥꯏꯗꯅꯣ ꯀꯥꯞꯄꯤꯕ ꯅꯣꯡꯃꯩ ꯀꯅꯥꯅꯣ ꯍꯥꯏꯔꯒꯅ ꯃꯗꯨ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁ ꯇꯧꯕ ꯉꯝꯗꯦꯕ ꯅꯣꯡꯃꯩ ꯀꯥꯞꯄꯦꯒ ꯅꯣꯡꯃꯩ ꯀꯥꯞꯄ ꯑꯗꯨꯝ ꯌꯦꯡꯗꯅ ꯑꯗꯨꯝ ꯂꯩꯕ ꯉꯝꯃꯦꯕ ꯑꯗꯨꯅ ꯁꯤꯗꯅꯤ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯁꯥꯟꯅꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯎꯈ꯭ꯔꯨꯜꯒꯤ ꯂꯤꯇꯥꯟꯁꯤꯅ ꯀꯥꯞꯅꯕ ꯃꯇꯝꯁꯤꯗ ꯁꯤꯗ ꯇꯥꯡꯈꯨꯜ ꯑꯗꯒꯤ ꯃꯣꯏꯒꯤ ꯅꯥꯒꯥ ꯁꯤ ꯇꯧꯅꯔꯤ ꯑꯗꯒꯤ ꯀꯩꯅꯣꯒ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯇꯧꯏ ꯈꯣꯠꯂꯤꯅ ꯃꯣꯏꯅ ꯇꯧꯔꯦ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟ ꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯦꯛ ꯇꯧꯗ꯭ꯔꯦ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯏꯕ ꯃꯌꯥꯝꯒꯤ ꯄꯨꯟꯁꯤ ꯊꯨꯡ ꯉꯥꯛꯄꯗ ꯇꯧꯔꯤꯕ ꯉꯥꯛꯇ꯭ꯔꯦ ꯌꯦꯡꯉꯨ ꯁꯤꯗ ꯌꯦꯡꯉꯨꯕ ꯑꯩꯗꯤ ꯑꯗꯨꯅꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯥꯏꯟꯅ ꯌꯥꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯌꯥꯝ ꯑꯃꯅ ꯌꯨꯝꯃꯩ ꯊꯥꯕ ꯌꯥꯎꯔꯦ ꯉꯔꯥꯡꯁꯨ ꯐꯥꯎꯗ ꯑꯩꯈꯣꯏ ꯌꯨꯝꯃꯩ ꯊꯥꯔꯤꯑꯕꯀꯣ ꯑꯗꯣ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯄꯣꯛꯈꯥꯏꯗꯅ ꯃꯤ 2-3ꯁꯨ ꯁꯣꯛꯏꯕꯅꯦꯕ ꯉꯔꯥꯡ ꯌꯨꯝ ꯑꯃ ꯃꯩ ꯊꯥꯔꯤꯑꯕ ꯏꯔꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯦꯞꯇ꯭ꯔꯤꯕ ꯑꯗꯨꯅꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝꯁꯤꯗ ꯑꯩꯈꯣꯏ ꯇꯦꯔꯣꯔꯤꯁ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯈꯨꯠꯂꯥꯏ ꯄꯥꯏꯅ ꯂꯩꯔꯤꯕꯁꯦ ꯂꯣꯏꯅ ꯈꯪꯉꯦ ꯚꯥꯔꯠ ꯂꯩꯉꯥꯛ ꯈꯪꯉꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯈꯪꯉꯦ ꯃꯅꯤꯄꯨꯔ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯟ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ AR ꯑꯗꯒꯤ ꯑꯇꯩ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯉꯦꯕ ꯑꯗꯨꯗꯒꯤ ꯀꯔꯤꯒꯤꯗꯃꯛꯇ ꯇꯦꯔꯣꯔꯤꯁ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯌꯥꯝꯁꯤꯗ ꯇꯛꯈꯥꯏꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯖꯨꯝꯃꯩ ꯊꯥꯔꯣ ꯐꯔꯦꯅ ꯖꯨꯝꯃꯩ ꯊꯥꯕ ꯐꯔꯦꯅ ꯐꯩ ꯍꯥꯏꯕꯗꯤꯀꯣ ꯊꯣꯛꯏꯅꯦꯀꯣ ꯅꯣꯡꯃꯩꯕꯨ ꯀꯥꯞꯄꯤꯑꯕ ꯅꯣꯡꯃꯩꯗꯣ ꯀꯅꯥꯅ ꯄꯥꯏꯍꯜꯂꯤꯅꯣ ꯃꯔꯨꯗꯨ ꯀꯅꯥꯅ ꯂꯩꯔꯤꯅꯣ ꯀꯥꯏꯗꯅꯣ ꯅꯣꯡꯃꯩ ꯄꯨꯁꯜꯂꯛꯏꯅꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯃꯃꯥꯡꯗ ꯃꯇꯥꯡ ꯀꯥꯞꯄꯤꯗꯨꯕꯨ ꯑꯃꯠꯇ ꯐꯥꯏꯕ ꯇꯥꯗꯦꯕ ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ ꯁꯤꯕꯣ ꯍꯧꯗꯣꯡꯅ ꯉꯥ ꯆꯥꯕ ꯌꯦꯡꯉꯦ ꯑꯩꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦꯕ ꯑꯗꯨꯅ ꯃꯁꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯗꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯃꯣꯔꯦꯗ ꯇꯦꯡꯅꯧꯄꯜꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯄꯣꯛꯄꯤꯗ ꯅꯠꯇꯅ ꯅꯦꯁꯟ ꯍꯥꯏꯕꯁꯤ ꯁꯤꯒꯤ ꯐꯤꯕꯝꯗ ꯂꯣꯏ ꯂꯩꯔꯤꯑꯕ ꯑꯗꯨꯅꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯦ ꯂꯣꯏꯁꯤꯟꯕ ꯉꯝꯃꯣꯏꯗꯣꯔꯤ
अदि रंग सिंदना मा कोकी नार्को टेररिस्ट मैम के थादो का थंबगी फिल्म लेरेबा अदुननी हुजकी उखुलगी लितान इरांग से लुसिन बिगे ना हाइ तारगदी अखोगी टेररिस्ट की अखोगी नि हाइना हाइगे अदुगी मचत चटलिबा मैम पुन मंगना नोमई पाइदना खोदरा मोन मियाम नोमई का थांगतना लाओ गा तौदो सोशल मीडिया ता तौरी देमदो अदु उन मोइ जाउ फादो पियोबो अनाबम लेरे हेलगदी एक्सरे लौरगदा अल्ट्रासाउंड लौरगो एमआरआई रो खंगदोगना डायग्नोसिस तौरगा अनाब फनबा जेंग लायेंगेबा अदु बना अदु तौबिउने तौदेबा अदु जुगतना आइडिया अदु क्लाइ पाइबा टेररिस्ट तो मैम अदु थमगदे सो यारोय अदु लितांदा उखुलदा मनपुर शांति पुरक्ष हाइतारगदी मनपुर थुगाइनबा अदगी खुलाई पाइजत बेचम प्रजा सिंह मथक्ता नुमई कापसन मियान पुन चाथरइबा लंथु मंगलबा मैम पुनमकसे मसी पुन मसे लोइनो अखोगी मुरुप नमयु मंगनबा आइन मयु वर्क तर अन्य बतिंग दो तर यारोय अदना उखुलगी थौदोक्ता लचमा हाउके ओदरेबन एमएलए ना हाइबिरिबा अरे अखोगी होम मिनिस्टर मणिपुर के गवर्नर को सोना हाइबिरिबा एनएसएन आईएम ना हाइबिरिबा चिखुम अमता मानदे अमता मानदेबा रुसे फॉर जुम हुंद्रा में आदम थारबने डाक्टर अनिमकी अमगी लेरबनेबा सी यंगो मैम पुनः से लाजेन लेरबनेबा एक थौदो अम थोक जुम मै थाइ करिगिनोबो जुमदुगी मारा करिनो मै हेदी थौदो अम थोए जुम मै थाइ जुम की मारानो बाइदे सी जुम मै थाबे मी जुम थाबे लोरब नत्रबा आइगे लेफम चाफम ओरब जुम मै थाबे लोरेबा लौरी युमफम का अखोगी नुपी गन का सो हारि जुनेबा सिउरे खांग मोर हारि जुनेबा इरेबा के सुगदा देना अद पुनमकसे इंडिया की स्टेट अमतर सुबाना थोकते थोकपा हौरगजने खुदकता अखोगी जन अखोगी लगांग को लक्षल लेबा काश्मीर थोसु ओरजु झारखंड ओरगसु को अरे कनो ओर गुजरात थोपरजु गुजरात ने मुस्लिम अमसुंग हिंदू की अनी दने अचोबरे ओर थोके न होबदो निमित मंगानि फादे जा हेद्रा लक्षल लेबा होय अदुबाइना अखोई तोबियो बा हिदी अखोई थाक्तोए सेटेलाइट की जुगली क्राइद टेररिस्ट लेरी करा नोमई पाइरी मा नोमई पाइरी सोबदे वेपन मैन कना पाइरी काइ करा पुचलकनो कना सप्लाई तोबनो मोगी बेगता कना लेरी हेबजे लोइना खंगनेबो इंडिया की सिक्योरिटी की ओइबा मिगी इंटेलिजेंस वांग्रबनेबो इनाई अदुदा सीपीआई कनाई लोइ लेरिब अदुम इंडिया अमनेबो रो का लेइनेको खंगना खंगुदे को बतम की फिल्म लुम लेरेबो अदर मसे मोन सानरेबा टीम कार्ड अकु मैम जे अकु लेगाक लोइ मैम पुनम रको मणिपुर की एमएलए ओइरबा से हुमजु लेगाक से मंगम लेरबदो लेराबा हुइते लेगाक से हराउ मोना गरे कोदो खुबा खुदरा गावा अनो सरकार आमने का ले मैम दो युंगना अरे एमएलए ओइरबा अते खरदा पामदो थोदो वाथो कैम तुजु तारिदना पामदो तारिदना सा मणिपुर मैम ओइबा करि खलम गदगे मणिपुर मैम जु लुमाइदा हापा कोगी हंगाम कोबिराबा इलेक्शन की मतलब मोदी कमोडिटी लेब योमने लुपा 10,000 कुन लेने खनबीब्राबा नोई बो कोन बोथा द्रग एमएलए हाइना अकोगी लॉ मेकर ने दुन अकोगी थागित खिबनेबा नोई मैम पुजल गर अकोई मानबा अकोई लेबा का ngमरो मणिपुर कन ngमरो वाखलमनेबा अदर मियाम की अकोई ओर सिटीजन ओर वोटर ओर अकोजु खनबियु अकोई लेब याब नते कोइना अकोन बोथ थादरगने खनगिबा एमएलए सिंग दुगी ममांगदनी गसी अकोन वादर मणिपुर को कांकों साइदना रिलीफ केम दा कोई आईडीपी को इंटरेस्टेड पर्सन लाजदर ममगी लिसिंग हुमफु की मथदा लई अवाब पुछदा लईरिसे मसा के मइरो थौ बिरगाना चुचान पुददी मैतै खुन तारम मै पुन मक्तो बुलडोजर द गोरong तखाइक ते भाइगरेबा अदम लियंगम बबिगी युम जमै थाबिरबा बुलडोजर द तखाइरो जुजु बतम की डीसी एसपी को सेंट्रल पोस्ट ले करेक्ट हाइबिंग देबा अदुन मोना टेररिस्ट सिंग तुमजिलेबरा हाइबो वांग मजे फोंग लाएबा अदुन अदु बतमदरा कायुरी क्वाइने पांग दबा कवाट ओइ लेदि करानो एमएलए को एमएलए मैम नो चुसानपुर की अकु थोबो एमएलए मैम तुमिना जु खोल अबदर ओंगम देबा मैते जुम मैम ले मैम तो करि तंग मै थाबिरगा बुलडोजर तो तखाइ करिनो को यारोय मणिपुर पुर फसम काइबेरोय नागासु कुकी रो मैम ले फुर कुथा तरक तो अखोई अदुगिनी सी याब्रा इंडिया गवर्नमेंट कनु जिंग हाइ दे बचे तौनुंग टेररिस्ट मैम तौ लेरबेना अखोई इरांग से पालुसिन हेबत अखोई थाजदेबा होय अदुननी अखोना लितान के जेसु अखोई तंगजुर ताबु ओइसनु अदबु एमएलए होम मिनिस्टर इनेशन आईएम सॉरी ngapi gani इनेशन आईएम हुजु भारत लगाक तको
ꯁꯥꯟꯇꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ ꯑꯗꯨ ꯏꯟꯗꯤꯌꯟ ꯑꯥꯏꯑꯦꯝꯅ ꯐꯣꯡꯗꯣꯔꯛꯄ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯑꯔꯨꯕ ꯋꯥꯈꯜ ꯑꯃꯅꯦꯕ ꯅꯥꯒꯥ ꯅꯦꯁꯟꯗ ꯑꯩꯈꯣꯏ ꯂꯥꯟꯗꯥꯔꯛꯄꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯃꯣꯏ ꯍꯥꯏꯔꯤꯑꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯦꯡꯉꯨꯅꯦ ꯁꯤ ꯌꯦꯡꯉꯣꯕꯀꯣ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇꯦꯔꯣꯔꯤꯁꯀꯤ ꯆꯂꯣꯟ ꯂꯧꯗꯨꯅ ꯇꯦꯔꯣꯔꯥꯏꯁ ꯊꯕꯛ ꯇꯧꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯇꯦꯔꯣꯔꯤꯁꯅ ꯂꯥꯎꯊꯣꯛꯀꯗꯕꯅꯤ ꯃꯣꯏ ꯃꯅꯤꯄꯨꯔꯗ ꯐꯥꯔꯁ ꯑꯥꯎꯠ ꯇꯧꯒꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯀꯅꯤ ꯏꯟꯗꯤꯌꯥꯒꯤ ꯁꯥꯟꯇꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯑꯇꯩ ꯂꯣꯏ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯅ ꯈꯟꯕꯤꯔꯒꯅꯦ ꯇꯦꯔꯣꯔꯤꯁꯁꯤꯡꯗꯣ ꯑꯃꯨꯛꯇꯪ ꯇꯛꯈꯥꯏꯕꯤꯔꯒ ꯑꯃꯨꯛꯇꯪ ꯐꯥꯔꯁ ꯑꯥꯎꯠ ꯇꯧꯕꯤꯔꯣ ꯑꯗꯨꯗꯤ ꯄꯤꯁ ꯍꯥꯏꯕ ꯁꯥꯟꯇꯤꯗꯨ ꯑꯣꯏꯔꯛꯀꯅꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯍꯌꯦꯡꯅ ꯑꯁ ꯂꯤꯇꯥꯟꯗꯒꯤ ꯍꯌꯦꯡ ꯑꯃ ꯊꯣꯛꯄ ꯀꯥꯡꯕꯨ ꯊꯣꯛꯄ ꯌꯥꯏ ꯍꯌꯦꯡ ꯑꯃ ꯊꯣꯛꯄ ꯌꯥꯏ ꯏꯔꯥꯡ ꯀꯟꯅ ꯑꯝꯇꯅꯤ ꯍꯥꯏꯔꯕ ꯑꯃ ꯊꯣꯛꯂꯛꯑꯅꯤ ꯑꯃꯇ ꯊꯣꯛꯂꯛꯑꯅꯦꯕꯗꯣ ꯀꯃꯥꯏꯅ ꯍꯧꯔꯤꯅꯣ ꯑꯗꯨꯗꯣ ꯌꯨ ꯉꯥꯎꯔꯒ ꯃꯤꯉꯣꯟꯗ ꯂꯥꯎꯔꯁꯨ ꯏꯟꯁꯤꯜꯂꯒꯁꯨ ꯍꯦꯛꯇ ꯊꯣꯛ ꯌꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯏꯟꯁꯤꯜꯂꯤꯔꯦꯕ ꯂꯤꯇꯥꯟꯒꯤ ꯊꯕꯛꯇꯨ ꯀꯨꯀꯤ ꯌꯨ ꯉꯥꯎꯕꯁꯤꯡꯁꯤꯅ ꯂꯥꯎꯔꯒ ꯐꯨꯔꯛꯄꯗꯤ ꯇꯧꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯀꯣ ꯑꯩꯗꯤ ꯃꯤꯅ ꯄꯦꯄꯔꯗ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁ ꯄꯦꯄꯔꯗ ꯍꯥꯏꯖꯔꯒ ꯔꯤꯄꯣꯔꯠ ꯇꯧꯕꯗꯤ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯍꯌꯦꯡ ꯑꯃꯁꯨ ꯂꯥꯎꯍꯜꯂꯗꯤ ꯑꯃꯨꯛ ꯍꯌꯦꯡ ꯑꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯂꯥꯎꯍꯜꯂꯗꯤ ꯑꯗꯨꯁꯨ ꯏꯔꯥꯡ ꯊꯣꯛꯑꯦꯅ ꯑꯗꯨꯝꯗꯣ ꯁꯨꯃꯥꯏꯅ ꯊꯣꯛꯅꯕ ꯐꯖꯅ ꯁꯦꯝꯃꯒ ꯗ꯭ꯔꯃꯥꯒꯤ ꯗꯤꯔꯦꯛꯇꯔ ꯑꯃ ꯂꯩꯔ ꯃꯥꯜꯂꯦꯕ ꯗꯤꯔꯦꯛꯁꯟ ꯇꯧꯔ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯁꯨꯃꯥꯏꯅ ꯇꯧ ꯁꯤ ꯇꯧ ꯍꯥꯏꯕ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦꯕ ꯃꯁꯦ ꯀꯅꯥꯗ ꯇꯥꯏ ꯂꯥꯗ ꯇꯥꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯎꯃꯤꯠ ꯑꯣꯏꯔꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯅꯈꯣꯏꯒꯤ ꯃꯊꯛꯇ ꯇꯥꯏ ꯅꯈꯣꯏ ꯃꯨꯟꯅ ꯈꯪꯕꯤꯌꯨ ꯑꯩꯈꯣꯏ ꯁꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯗꯣ ꯆꯍꯤ 5ꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯅꯕ ꯂꯣ ꯃꯦꯀꯔ ꯑꯣꯏꯅꯕ ꯁꯤꯟꯅꯔꯤꯕ ꯊꯧꯗꯥꯡ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯅ ꯑꯦꯝ ꯑꯦꯜ ꯑꯦꯗ ꯄꯤꯔꯤꯕ ꯃꯊꯧ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯅꯣꯏ ꯂꯧꯕ ꯉꯝꯃꯕ꯭ꯔꯥ ꯀꯩꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯄꯥꯝꯗꯕ ꯊꯕꯛꯁꯨ ꯊꯣꯛꯄ ꯇꯥꯍꯟꯕꯤꯒꯅꯨ ꯂꯝꯆꯠ ꯁꯥꯖꯠꯇꯀꯣ ꯑꯃ ꯇꯧꯕ ꯃꯌꯥꯝꯗꯀꯣ ꯑꯗꯨꯝꯕꯗꯨ ꯌꯥꯝꯅ ꯇꯥꯔꯛꯄ ꯑꯩꯈꯣꯏ ꯈꯥꯡꯕ ꯉꯝꯗꯦꯕ ꯉꯥꯛ ꯉꯝꯗꯦ ꯏꯀꯥꯏꯔꯦꯕ ꯑꯍꯜ ꯂꯃꯟꯒꯤ ꯑꯩꯈꯣꯏ ꯈꯣꯡ ꯍꯥꯝꯕꯅ ꯏꯀꯥꯏꯗ꯭ꯔꯒ ꯑꯎꯕꯅ ꯏꯀꯥꯏꯔꯦꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯑꯩꯈꯣꯏꯗꯤ ꯃꯥꯏ ꯈꯨꯝꯃꯒ ꯆꯠꯄꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦꯕ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯑꯩꯈꯣꯏꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯃꯥꯒꯤ ꯁꯦꯝꯗꯣꯔꯤꯕ ꯑꯥꯏꯟ ꯁꯦꯝꯗꯣꯔꯤꯕꯅꯤ ꯍꯥꯏꯅ ꯃꯣꯏꯅ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯑꯩꯈꯣꯏꯗꯤ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯔꯤꯅꯦꯕ ꯑꯗꯨ ꯃꯣꯏꯗꯤ ꯏꯁꯣꯔ ꯑꯣꯏꯔꯛꯇ꯭ꯔꯦꯅꯦ ꯗꯦꯚꯤꯜ ꯀꯥꯏꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝ ꯂꯥꯛꯄꯒꯤ ꯐꯤꯕꯝꯗ ꯂꯩꯔꯛꯑꯦꯕ ꯑꯗꯨꯒꯤ ꯐꯤꯕꯝ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯂꯤꯇꯥꯟꯒꯤꯁꯤ ꯍꯟꯖꯤꯜꯂꯛꯄ ꯑꯣꯏꯁꯅꯨꯀꯣ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯄ ꯑꯣꯏꯁꯅꯨ ꯑꯗꯨꯅ ꯑꯩ ꯃꯅꯤꯄꯨꯔꯗ ꯅꯥꯒꯥꯒꯤ ꯂꯝꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯩꯇꯩꯒꯤ ꯂꯝꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯀꯨꯀꯤꯒꯤ ꯂꯝꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯂꯝꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯈꯣꯏ ꯑꯃꯠꯇ ꯂꯩꯉꯥꯛꯀꯤꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯤ ꯑꯗꯨꯅ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯉꯕꯅꯤꯅ ꯃꯣꯏꯁꯦ ꯆꯞ ꯆꯥꯅ ꯂꯩꯕꯥꯛꯁꯦ ꯑꯥꯏꯟ ꯆꯠꯂꯤꯕ ꯔꯨꯜꯁ ꯑꯣꯐ ꯂꯣ ꯆꯠꯂꯤꯕꯀꯣ ꯍꯥꯏꯅ ꯈꯟꯕꯤꯔꯒ ꯃꯣꯏ ꯑꯃꯨꯛꯇꯪꯗꯤ ꯃꯣꯏꯕꯨ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯄꯤꯁꯤ ꯃꯔꯨ ꯐꯨꯇꯠꯁꯤ ꯍꯥꯏꯕꯁꯦ ꯊꯝꯖꯒꯦ ꯍꯣꯏ ꯄꯥꯕꯨꯡ ꯊꯥꯒꯠꯆꯔꯤ